Miamu kurum jari dong biri basi impact news ni manung hunai tharom da khetri mium prem chana miamu taram nok chari. Hauju jumu Manipur da tangdul ta da phim ma leiba aduga tongan ba hingsa gi thodok ya ma lepa lekna tholakpa nimit khara ni shanti leori hai go su apam khara nong mai kamna rakpa misimya nangba ngarang maksu nong mai ka pa gi thodok ta miyoi tra hum be lekhi dogi paw lakpa adu makpu Manipur lengak na tongan ba thorang kaya ama state asigi oi ba ha ba tare Sesi hoju ori film sila hena mateng pangsen gani madun hena kana gani na khanba paikhalak pa thorang singi manungda liquor prohibition asi masi lokthorok pa haiba tare aduna maram murakanda oiri film masida hojik oiri ba tandulita da ba miyoi kyama lanjena riba senthok lambi yamna wat ngai marak asida liquor prohibition lokthokhi ba sina haibadi ekhoina yu yon ba ya ba yu sungba ya ba gi sugumba ya ba lakpa asina ekhoida kadai fawba kana ba pigi toribno masigi Ona tena bada hena kudong sada ba hena awa baronda lakshin ba yabagi lambi lebra madu karam na koina miyang chang hoba yabagi haiba hiramasigi matang da manung huna kana na thamjari ba topic ase is it right time to lift liquor prohibition haiba hiramasigi matang dani haiba hiramasigi matang da manung huna kana na ba impact news ki studio election biri ba si ihan hanmada agi hege thomna election biri ba si social scientist dr danabi laichamni oja muhammad mokchari Election biri ba suna kadagi secretary general biri ba Gitchandra mangang Gitchandra husara mokchari aduga yer ithang thang election biri ba suna nutigi form Manipuri pause Ichel Express ki editor biri ba Hemchandra Salamni oja husara mokchari ai han ba form si therapy jatha nak sage oja ai je akhoi kaksing da noma moigi organization mana am chauna debate ama taweba oda you think ba phaba pataba khana bajida ai je supporter ina ngang bi o na khoi mi manga truk ade somna ju manga truk thama ngang na gre ada dibe ni na ko supporter ni na you think baji phatte na you thak baji phai na ngang gre ba adi matung dai na wa ngang baji mayam sina ko khoi ki keno se ai je you khoi ki prohibition liquor prohibition act se support to don sum u gi na hoji bo u le re aseng odi isa da di I debate to give when my debate to Gamnam was the new Midanaga. Madam de Katim Aqui Longa, Tani, a Kanging actor, intelligent doctor, the professor, they may am Yawnina. Although Isamakta di Tudona do the Yamena support of the support on Ugipewane do other than in level device. Although Hungary Visida Ainasum Tamjaning with the go. Sagi Prem Sanazo, I paid wow, Dr. Habigre, Hosiki River Manipugi, critical days. Sigi kano se koi X है मसी एमेंट तौरगा मसी दमते notification थोपगी पोट अमा लोबजी दि खितंग दि मतम जिगा दि चानबदि खरा वाले को आइदि मियामना लैबा फिल्म जिदा पुथोरिबा पोसी फनामने इकोनॉमी गी सही 6600 crore लाख गाइसी यामना फबा पोनी फाबुदि को अदुगी दुयेंगा होजिक सिदा दुमक्तु थोयक थमजन बसिदा Prajagi public opinion have done. Miam the curry no torisibo, have a question of hangeva. Edi Matam Chana Puto di Kasuju, higher the Posu and Muziaco. Aduga Sarkargi, government in Maki Digidi, Sigi intentions Adum later. Madam the 1991 Manipur liquor prohibition XC Lena Greater Impal area district headquarters, tourism dia destiny ko. Adagi room Z 20 bullet hotel the Masigi prohibition Layroi Habagi Adagi dum Lakrena. Apuina Handaki Garangi decision sita Hoina Uzava Hitareko. Among Mangdagi, Hanba Kanogi Congress Matam the Gidi only for export Haramway approach a man hore. Tatopaki Akogi demand labelina. Adugi Pota Hore do the Sumayami. Koi mai bel sing thei me amgi ho leiduna tawgide congress matam su bjp led government gi hanba matam du su suzuki sumaina export ki purpose ta puthore then ani shubuda amu hojiki mamangi september gi tang kun 2022 the low gi ba warep ni hojiki uzana panbi gi ba khoi district headquarters sing da piba hotel da 20 bedded ki ta da ba tourist destination sing da piba sumbagi adun sidana kitang amu hanadi karam hapchalakpa aduga ngarang gi sina mu kaidoge da yonba sungba thakpa bo yaure adudi akhoi 1991 gi prohibition jima pura scrap tawre leitaba sa manadore hai jiba adugi po ne ba aduna ngasagi mamangi
export to bauda yadadana export to bauda irang tonadana lairine adagi select committee thadadana bill do lapses pau laigrabani ko aduna sigi lapses ngarang mak sumain loksalak pasida khoi da faujari akhoi government si karino tawri se habgi khoi da amna khoi praja moina khoi penja da bam lei am sengna hayt kaino hakanda 7 months khoi tha taret suna khoi misi mina me am thoi ngarang mak ta bauda mi leitabagi problem leidana so yamna wana ringe sida akhoi government sina sigi irang se lotion ba kamai to lotion gadage na khanbai mohta tha tare sima khoi mayam dum khangnei nu moibung khonga thi baugi thak yaunagrabane ba leingak se lei natra leite haibe se khoi kai da uttoino haibagi adigi mu huji khoi manipur government se pikraba manipur sida mu khoi administration je picture leimne mu khoi kilometer se am tenthala abne ba sigi jaga se administration khak tawrpa phibam am khak leing da khoi gi leingak se kamai to na ha nei mongda administration tawgadage manipur government se kamai to na ha nagi mongda chalai gadage duga kanglu ani nusinadriba se kamai yanara kanda tang taba manipur mo helakadage haiba dum da thada bai mohta even ngarangi cabinet to the bauda kanglu atopa magi representative ani amadi yaudribane government na hanadagi hairibasi point ahumdani moina masagi prohibition si lokthokpa pamgrisi bagu ko number 1 revenue ni number 2 masagi janari prohibition se mating litre janadabaga chap manari haibane adu masima aduga sengdaba yu thakpana maram kan health problem mayam am leire haibasi adu masi mukhoina 1991 da x semba matam dagi hawraga x fail oinabagi mami da dum yawre maramdi sisida masi yu sungba yu thakpa yararoina haire aduga schedule caste schedule tribe ki di dum yale adu sungba ma sung thakpa yon badu yahalamnina manipur tampaksi khakta da around 200 plus tribal villages lay masi sidagi use sungaga adagi schedule caste singi area sidagi sunga thadorpa use na manipur tampakta dum yugi jaw dum thopne aduna masina maram markanda mokoi sembadagi hore asagi prohibition si mokoina ohening da oibagi miyam gi pressure dagi 1980 adwai dagi miyam gi maira pai gi yo se la kan da pressure si kan lakpa aduga even khogi nongmai pai ba narol sing yauna masi si yu si tingna na bu honar ba hai tare ko adida yu thamba sing makhong da nongmai na kan kaptana warak ba asigumba mayam si ura kan da tangai phadana government sina tongdana sagi prohibition x se semaga chan hankhibagi mami du dem ngasi fail oheles makoin intentionally masi pass mapung phan gen hai targadi matam da sem matam da yam fam moina ngasi phajana yeng semam da toine ngasi aikhoina sida mitei khakta da yu thakpa yaroi natraga yu sung yaroi haire da tribal sing adagi asai sc sing da di asagi yu sungba yu thakpa yabagi ayaba se pi leimne masi asigumba sina marak banganda ngasagi semi ba x adum masana defect leiba ek am oire aduna sum phelo halakone phelo hon basi makoi intentionally moina semgi na sem basu yai ko natraga soi basu oiram basu yai adu masi lengak ki oina di makoi masana masigi prohibition se lokthok ning basi di yam sang hek hobudagi ne ba